Hello, I give Boboy na may rakpam. Nahanam po mas Esorgi wapao ta na bagida maglakpiba ang sige na magkatagachari. Agi prathna di nahak na takdir ba wapao ang sige mapal na Esorgi po hinanungsiba amasung Nahakki mi aduga Nahakki singlu po hinanungsiba sini. Diba ehak na Nahakki na pamda nolukchoning ba dudi nahak na takdir ba wapao asina. Nahak na Nahakki singlup ta pipam thok pa Nahakki commitment amasung Nahakki singlup ki luching ba singi makapon pam thok pa adugi mahuti silhan bigano. Adu ba wapao sige mapal na. Nahakki singlup po hinanungsiba Nahakki singlup ki luching ba singbu hinanungsiba aduga kwai maru oina Esorgi matik mangalig na magtihingba punsi da chakot pa adu eki prathana ni. Ibang umaki wapao taminas. Prathana tau si Esorgi matingnis. Eikhoibu amasung eikhoibu Esor ngasigi numit asida Nahakki na chang oikraba eikhoida Nahakki wahegi mapana eikhoibu thamoida eikhoibu wakhalda eikhoibu pukningda wa ngangbiu. Ipa Esor nahakna chumna amasung sengna eikhoida wa ngangbiu. Kristana eikhoigi damakta eikhoigi maphamda eikhoigi mahutta eikhoigi usiloina khangbikiba awaba sibikhi masi ase ngasigi numita eikhoida Nahakki wahi asigi mapalna asigi arumba asigi ningthizaba aduga sina maram oraga eikhoina eikoi punsi asina Nahakki khuya khada hingzabada amasung Nahakki thawul toduna hingzabada matik chaba khudimuk sing Nahakki wahigi mapana eikhoibu utpiu. Prabhu eikhoigi matik chadaba eikhoigi papki amotpa ibungo Nahakki marang kaiba mapal naidaba nungsiba aduga Kristagi ningthizabana thalaba matik adu Nahakki wahi asigi mapana eikhoibu ngasigi numita mayek singna uhanbiu. Eikhoibu Aphaba wapao asida luphanbiu. Eikhoibu Aphaba wapao asida ngazabada mateng pangbiu. Kristagi oiba dharma chenba amasung Kristagi oiba haiba inba ase eikhoigi nonjaba aduni haibadu eikhoibu Nahakki wahi asigi mapana ngasigi numita hena mayek singna tambiu. Eikhoibu nologhanbiu. Jisu Kristi gin ganisiribani. Amen. Thajabasa now sing Nahakki punsigi damak ngasi ginumida sida nahakna kari pambage namuhana wahang adu muna tahawda boy bataragadi Nahakki punsigi damak ngasi ginumida sida nahakna kari pambage kari mahaiba wahang chimpham masida phamliba na koi khudingmakki marakta changchangduna hangboy bataragadi tongan tongan paukhum mayam phangani haiba paukhum kharsing adugi marakta khara amadi ai punsi se tangdu leitana hingba pame kanagumba khara gidamakdi aigi tungi punsi kari oidino khangde aduna tungi punsi gidamakta mapham chaba ama leiraga mapham chaba thabak ama mapham chaba sinpham ama leibado ai pame kanagumba khara gidamakta di amuk thabak phangba pame or khara gina migi sel toliba khudimuk singse kokpa pame or anaba sadagi phaba pame or khaibung taba imung ama oiba taragadi yamna nungsinana leiba imung oiba pame aduba asigi wahang asida aikhoina khumpham thokpa aduba aikhoigi wakhalgi maningda leiba ama haiba oiba taragadi ai hak ai paptagi kanbinaba pame
aihak aigi Esorgi ashauba adudagi kanjaba pami. Harba paukhum asi piba mi ekhoi marakta wat kene khale. Now mamangda haikra bhakchangi oiba mathau tabne khankraba jaga khudimok singdo maru oiba mane adubu paptagi kanjaba Esorgi asaubadagi kanbiba phangba paptagi kopiba phangba aduna khwaidagi hena chawba maru oiba adune si ekhoi punsi se puzzle ne amar haiba oiba targadi masung pusala kanda achauba ama or mami ama semgat nabagi damakta masung pusalakba adugumane ekhoi punsi se aduga karigumba ekhoi puzzle se sanaba matamdo or mami ama se tongan masung mayam pusalakanda haiba mami du hongi haina haiba oiba targadi karamba mami da haiba masung singda pusalakado bono haiba du khangba mathau tai amaron haiba oiba targadi you need a picture to put together the puzzle. Thada bichile now sing paptagi kopiba phangba paptagi kanjaba phangba aduga Esorgi asauba adudagi kanjaba phangba aran khubam phangba ase aikhoigi punsigi achauba mami adune aduga haiba achauba mami se aikhoigi mitmang da leiba oiba targadi aikhoigi punsigi masung mayam ase haiba mami du yengbagi mapal haiba mami adu aikhoi sagatpa ngamgani karigumba haiba masung mayam aikhoigi awatpa mayam aikhoigi apamba hakchangi apamba imungi punsigi tungi punsigi haiba khudingmak sing asigi masung amasung tongan ba machal mayam asida yenglingai da achauba mami adu udaba oiba targadi adugi masung sing adugi thampham leiroi thampham khangoi aduga aikhoigi punsidagi upam thokpa mami adusu amat uba phangoi until and unless we put this picture before us, we will not be able to make up the puzzles of our lives. Hello, Aphaba paude. Hairiba achauba aikhoigi punsigi masung mayam sing adu mafam amada mafam chana pusalakadoba achauba mami adu Esorna Jisu Christagi mapala sahi lising anigi mamangda cross mathakta tawbiduna ko utpikra aduga hairiba achauba mami adu ngasigi numita aikona paminariba jaga asidagi uminaba phangani aikona khangbugumna asigi matang ase Jisu Christa cross mathakta leire Tayong panbagi ningthau amasung sarga malamgi mapune Nahakki phampham adu Nahakki ningthau ena panpham adu singhasan da oigedobani adu mahang yan hana lakpa matamda nang amasung ai gumba papchen mipum khudingmakki damakta makoibu papchen Nahakki misingbu papti kanbinaba lakpana maram oraga Jehovah gi awaba khang mana emona lakpana maram oraga haraba ningthau sigi singhasan adu cross mathaktani aduga hariba cross mathak asida ekhona ngasigi numita yengadoriba amasung uminaba phangadoriba se mahakna hariba cross ki singhasan adudagi ningthau ama oina maichau ama oina aduga purohit len ama oina nang amasung aigi damaga tawbiraba achauba kanbibagi thabakani adu jela naw sing asi nang amasung ena nungti numit khudingmakki khangbada ningsingbada thajabada amasung ngajabada mathau taba saktam aduna ngasigi numit aikona uriba se Esorgi wayel phambai mang aduda aikhoigi amakhakta ngairaba nonjaba adu Kristana tawbiriba kanbibagi thabak asi khaktane aikona mamangi sargodu yangki boy batarga Jisu Krista na siriba masi asi ekaibana thanba masini aduga hair ekaiba tongan mafam dagi lai dharma ge bluching sing dagi koi ukre mangon da karemnaba rom gi sipai singna phuba khaktang natana karemnaba kathainaba mana ka chalamba khudingmak singna karemnaba amasung kathainaba hiram khudingmak te Jisu Christ da Nahakki mapi mangon gi lauthopagi mapana cross yankhatpagi mapana hiram khudingmak sing aduga Nahakka sinabagi damakte yanminnariba
Huranbasing adu gidakusing adu na phawad mangonda karem ne amasung kathai ne aduga wathai jale amasung lanthai jale aduga mangonda ikaiba pi ekaibana thanba masini aduga haiba ekaiba adu mangonda ekaiba piba adu ngasig mafam asdasu ekhoi makha tana uba phangani karino ngasigi mafam asda ekhoi khangune bayab acho world adudi asini khara sangi ngasigi mapumoi world se adu mayamna muna tabina bagida mat nolok or isan boy batari hena mateng hoigani Mark Tara Mangagi Pada, Kuntragum with the Nipuma power so they can come in a bear world of the Asidle, Maru world or Bisoy. Thajabasa eikhoibu paptagi kanbinaba, amasung asengba Esorgi nakta chanjapham hangdokpinaba. Esorgi Macha Nipa Jisu ekaibana thanba. Amasung thadokpiraba masida sibikhi. Believers, Jesus, the Son of God, died a shameful and forsaken death. Why? To save us from our sin and open an access to the Holy God. Jisu kanano, Esorgi Macha Nipa ni, mahana kaidobikhi, mahana sibikhi. Karamba masi, ekaibana thanba, aduga thadokpirabagi masi. Karigidamak, mangona thajakraba khuding mangna, nangamasung, aibu, eikhoigi paptagi kanbinaba, aduga asengba Esordugi mafamda chanjapham hangdokpinaba. Now, ngasing mafam ase tongan mafam manga da ekhoi yengminagani verse 34 dagna 35 pada kuntraga mari dagini kuntraga humdo dagini kuntraga mari thadokpiraba amagi masi, the death of a forsaken one. So ngasigi mafam Jisu na sibagi Jisu Christ na sibagi masida ne magi mana sibagi account ne magi sibagi wari ne karma makali masino yan hamdadi thadokpiraba amagi masi, the death of a forsaken one. Verses 33 to 34. Ani subadadi ekaibana thanba masi or sirabna thanba masi. Verses 35 to 36. Sirabna thanba masi or ekaibana thanba masi. Aduga angakpuna thanba masi, a supernatural death. Verses 37, 38. Pada kuntraga tere kena kuntraga nipan angakpuna thanba masi, a supernatural death. Verse 39, hangdokpiba masi, a revealing death, a revealing death. Hangdokpiba masi. Then verses 40 to 41, mi kayana uhoba masi, or mi kayana sakhi oihoba masi. A death witnessed by many. A death witnessed by many. Amugana. Verse 33 to 34, thadokpiraba amagi masi. Verse 35 to 36, ekaibana thanba or sirabna thanba masi. Verses 37 to 38, angakpana thanba masi. Verse 39, hangdokpiba masi. Verses 40 to 41, mi kayana uhoduna sakhi piba or sakhi leiba masi. Amada yengsi thadokpiraba amagi masi. Verse 33 to 34, the death of a forsaken one. Now verse 33 yung matamda pung taruk tabdagi pung mapan taba phawa lebak apuma mamlami na asida iriba maong sa eikhoigi pungi matamje natte adubu jihudigi matamgi pung paba masing aduni pungsing paba masing aduni. So asigi pung taruk se pung barogi matam aduni nungthin yung ba pung nungthin oiba pung baro dagina mapan taba pung ahum phawa haiba pung ahum se mamagle
aduga haiba Jisu Christ na siba numit aduda thokpa tholon mahak na cross mathakta yalaga leiringi matam aduda aikoina ukre hainingai leitana khangba awabane hainingai leitaba ikaibane hainingai leitaba hakchang gi oiba awabane aduga aikoina mamangi jaga ukhra aduguna mafam masida mark na aduga phabu wapao ikhra khuding mak singna Jisu Christ gi masi asida mayek singna uholib amsung emphasis to toriba jaga asi magi thawai gi oiba awaba adudane aduga mahak na nangkhra ikaiba khuding mak sing adudane aduga mafam masida aikoina ukhra adugumna aikoina lukte yengbo oiba tagadi numit adu khayom laksan bagi mong eclipse amagi mong da hai hoi adu oithom ba amane adu da bichili naw sing mafam masida thokliba thodo khuding mak sing ase aikoi gi mitmang na yeng aikoi na pa matam da icham cham ba amugum na khanbe adu natte karmaina khange karigum ba aikoi na Joel pandup ani gi padu kuntra natragana Isaiah pandup humpu gi pada ani de pa boy bata gi ari bi walam da bagi matam sing aikoi yeng lak boy bata ra gi amamba asina takliba se Esorgi wayel adune aikoina kaugum se Jisu Christ na cross mathak aduda mahak na yanduna lei badu mahak na sirna bagi da makta cross mathak aduda mahak bu thangal li ba adu mahak ki pap ki maram na oiraga nate adu mahak ki mi singi pap na maram organ nang amasung ai gi pap na maram oiraga ni aduga pap khudimak Esorgi wayel phanggadau ba ngaktane pap amata Esorgi wayel phangdaba leiroi adu bai khona jasaya panu biang kai humdoi da pap adugum na khona ubminaba phangba adugum na Jehovah Esorna mahaki misingi pap khuding mak sing adu Jisu Christ gi mathak loina mak thangatle aduga haiba pap khuding mak sing adugi wayel adu Esorna mapa Esorna masana pa Jisu Christ gi mathak tagi lowe amoram dai boy bataragadi karigi damak tuno haiba pung taruk tagi pung mapan tawa phawus libak apuma mamli base maramdi haiba aduda aikoina uba phangli base Esorna mapa Esor asengba dharma chenba achumba Esor aduna mahaki amakpa yaudraba machanupa Jisu Christ adudagi mahaki pap chenba misingi pap adugi priced amasung dandi amasung mamal aduga wayel adu mahaki machanupa gi mathak tagi loguna maram oragani this is a sign of God's judgment Mahaki mathakta takriba Esorgi wayel adu nang amasung ai mathakta tarang baduba amasung daibang pamba lekriba papsin ba khudi makki mathakta takda wayel adu ni adu Krishna mahang mark panu targi pada nipu mga hai ki badugumna mahang mi kaya amagi mamal pina nabida makta mahak lai hadu bisela now sing adu ne hak mamangi wapao sun do hai ka badugumna Krishna gi hakchangi awaba adu maru oi adu ki matik chawe adu mahaki thawai gi oiba awaba thawai gi oiba tengthaba aduna hena chawba hele aduna hena waba hele aduga haiba adugi mami adu ne mafam asida aikoina uba phanglibase aduga haiba pung mapan tarakpa aduda Jisu Christ na maanga laurakpa khonjel adu cross mathakta mahak mari subona lawba khonjel wahine Eloi Eloi lama sabachthani Aramaic maronda laubu wahine Eloi Eloi lama sabachthani now karigi damak no Jisu Christ na mato asigumna lauri base maramdi mahak Esorna thadokpiraba mi amani aikoina khangbe kananano yausenba adubu yeiribado kananano pap khuding maksing adu mahaki manai adu ki mathakta thangalibado kananano haiba mahaki manai adu naikhaibi kananano haiba manai asba pophalliba adu aikoina jasaya da papa oiba targasu adu aikoina Zachariah da papa oiba targasu haiba pophalliba aduga maran thangatliba aduga yausenba adubu yeiriba adu kana amatana natte adubu Esor masamangane ipa Esor adunane adu amaron da haiba oiba targadi kanagi mafamdano Krishna piriba mamalase Satan natte mi kangbu khara amana lana tambiba adugumna adu Esorne Mamdi pap langsan liba adu miyoy bene Esorgi mayok to langsan bene mamal adu Esor da pi gato bene maramdi pap ki mamal adu atomal adu Esorna lepene Satan natte adu haiba wayel khuding maksing asiga lonana Krishna mahaki misingi mafamda mahaki misingi damakta aduga mahaki misingi usil oina mahut sinduna pap ama oina pap oiduna cross mathak adu laiba matamda mapa Esorna mahakpu thadokpi
ningsing brasigi mafam ase ekhona ari bolap nabagi thagat isei aduda ekhona uminaba mane now thagat isei masing kunbani thoi adudi yengbo oiba taragadi tada bisele now sing haiba nupa aduna thagat isei irba nupa aduna lauriba adu mahakpu kanjan mahakpu kanbinabagi maramdi adune adu mafam ase Jisu Krista na lauriba kholaw ase mahakna misingi mahaki misingi mafamda masung mahaki misingi usil oina hoi pap ki damakda asengba isor adugi mamang leibana maram oiraga asengba isor aduna mahakpu thadokpibani karamba maongduna asengba isor aduna haiba Krista asibu mahaki machana pasibu thadoklibase karamba maongduna thadab sil now sing sira phangba mi amoina Mana gelati apa tu? Oh mungkin pada terang mungkin kita terang kemari pau dah kerana u phang pada cross u karanda yan ba kuding maksing adu sira phang lebih sing. Kamu kara aman di Jisu Krista nama Muhammad sudah lauri ba marau bi ase o mahang lauri ba ase Thajabasa amag loina na lauri ba ni sam thagari say masing kunmini thoi lau ba adu gum nam mahag Thajabasa amag loina na lauri ba marau bi ni or atopa man har ba Krista gi awa ba se mafam masida thong ba thodo ko se kara kari hai kara yang han na ba gi damak or isor da kara phajaba picture ma pi na ba gi damak o ma se thado e hai na hai ba gi wan adu thoina thadok padi nat te hai na tongan mo ong da Krista khang li ba awa na amasung ma gi thawai da amasung ma gi nung do oi ba achumba asigi machin tum madu pangsan han ba tongan mo ong mi sing khan bale Kangbu khara manadi isor masamang na maki masana pa Jisu Krista dagi mangona thajar kadaba papsin ba mipum khuding makki mahutta makoina phangdaba awaba amasung dandi khuding mak singdu Krista da mapa isor na tawun haina haibisna maram orakanda isor asi macha bu thina tawba mapa amagi picture uthokpa mi sing yamalai harba khuding mak lana tabi bising akene ta seng na mag mapa isor na masana pa Jisu Krista asibu thadoke karma maongda minungsi amata uttaba maongda Thawzal amata uttaba maongda bor amata pidaba maongda amarom hai boy batagadi Jisu Krista na cross mathakta mahakna tangkhriba asima ki mapagi asauba adune minungsi amata yaudaba thawzal amata yaudaba aduga borgi oiba wasak amata yaudaba adubu sirapna thanba manghanbana thanba aduga mapa isor dagi Taibang pal haudringai dagi mahang tanglak laba nungsiba leirak laba nungsiba kuding maksing du macet amate yaudaba adugi oiba thadokpiba makhagi oiba awaba dudane ningsing ba Krishna Getsemani da prathna to matamda ipa yarabdi tengura se engondagi lothokpi hana tokpi prathna do hiramasi na maram oiragane Maramdi haiba tengor adu yauriba du haiba asengba Esorgi asawbane sirapne pap amasung pap ki atuman nang amasung ana tawkraba pap amasung pap ki atuman khuding maksing adu phangba matik chamba adu haiba sini haiba thadokpiba sini haiba hundokpiba sini haiba sirap asini haiba minungsi yaudaba Esor asini Mahaki minungsi amasung thawzal amasung borgi mahutta mahaki asengba asawbagi mairi mahaki asengbagi mairi amasung mahaki sirap na thanba sirap a cursed Maramdi haiba tengo adu yarba Esorgi asawa adu haiba asawa du karina norok ne haiba Krishna pamde Krista adugi mahau mata tangdre adubu mafam asida mahak na tangi norok adu Krista na mahau tangi norok ase Thajabasa sila nausing Esor lay tayo mafam amanate Esor lay norok ta adubu norok ta thengna gadoriba Esor bu yadaba Aphaba wapao bu yadaba cross yekna bu khuding maksing aduna norok ta thengna gadoriba Esor adu thawzal yaudana minungsi yaudana kanbibagi wasakbagi bor amate yaudana mahaki asengba aduga mahaki asengba asawada leiba Esor aduga mahaki achumba wayel adu khaktan harba kudimang sikadani Krishna phama sida thung mahang thakliba masung mahaki mathak taribase
adugi China adugi awaba adugi kham thengba aduda ma ke ma khakta ngai ba machanupa asina kari hai Jisu Christ asina Eloi lama sabaktani aigi isor nahang naibu thadokpiraba karigino now mafam asida toribase Jisu Christ toribase complain natte isor yamna wakat prate mahang toribase maram de karmana khangi mapa isor mana thadokpasu leite karmana khangi karma wahina aigi isor ma isor thadokte mapa isor ma thadokte adu mapa isor mayok ta mahang na karisu wakat pa kari mat leite nu thada bijil na sing mafam asida aikhoina uba phangliba ase mahut sinduna mamal pi ba handok pi ba adune a penal substitutionary atonement mahut sinduna mamal pi ba handok pi ba maram de kristana lep kriba kristana low kriba cross amasung kristana thak kriba norogo de thada bijil na sing nang amasung aigi pap na maram oragane kari gi damak to kristana ekaibana magi maram kari gi damak to kristana mapa isor thadok pagi maram maram di pap asi ekaibana thale pap asi isor gi thadok bi matik chaba amani karam pap gi damak nang amasung aigi pap gi hiram khuding makki pap aikhoina taukraba pap amasung aikhoina tawfam thokpo do tawdabagi pap aduga aikhoina tawroido adu tawbagi pap both for our sin of omission and our sin of commission nupi lana bagi pap tawdana bagi damak thai adu tawdana ba thabak adu aikhoi tawe aikhoi wakal aikhoi thabak na aikhoi gi wahaina aikhoina tawgado kaino isorbu thamoi thawai pamba yauna nungsiba mahakpu thauganjaba adu aikhoi tawde adugi mota aikoi isabu nungsiba mi sing aikoi gi nungai aikoi gi harau aikoi gi ba khulimak sing ming kharagi damak aduga nungsiba kharagi damak mingchat kharagi damak mi sing gi thagatba kharagi damak hingba mi sing nangamasung aikoi na tawgado ba adu tawdaba pap ta su aikoi mara lairaba sing ne aduga aikoi na tawroidaba thabak sing tawbadu ta su mara lairaba mi sing nangamasung ai ne aduga haiba pap khuding mak sing adu ikaiba phangba matik chaba pap sing adugi isorgi thadokpiba phangba matik chaba pap sing ne aduga haiba ikaiba amasung thadokpiba khudingmak sing adu nangamasung aigi mahuta nangamasung aigi damakta nangamasung aigi mafamda Krista chahi lisingari mamangda cross matakta mapa isordagi amasung mahakki akoibada laiba pap chenba mipum khudingmaktagi loinamak phangki jasayana haiba gumna aikhoina mahakpu yengma tamda isorna thadokpiraba amagumna aikhoina ui isorna yeihatpiraba amasung tuhatpiraba amagumna ui adu thada beche inausing aikhoina mahakpu isorna thadokpiraba yeihatpiraba amasung tuhatpiraba aduga naikhaipiraba gumna uriba khudimak sing adu nang amasung aigi maphamda mahakna lepana maram oiragani Jisu Christ hek pokpadagina mafam asigi matang asida phawbada mahaki sibagi matang asida phawbada mapa isorgi haibinba dharma chenba pap yaudaba pap khangdaba pap chendaba isorni adubu nang amasung aidi mahaki waine thangda nungtin numit khudingi thugairiba amasung thugaiba adugu isorgi mayot leiba mi amane aikhoina phangbada matik chaba ngaktani Kristna phangbada matik chaba amatta leite mafam asida laukraba Eloi lama sabaktani nangamasung aigi damaktani nangamasung aina laufam thokpani ebang panbagi ningthau amakpa leitaba amasung asengba ningthau asina maki ningthau gi singhasana phambagi mahota cross ki singhasana phamkiba adu nangamasung aigi mafamdani hasbechele nausing aikhoina ariba waladnabagi matamda Abraham da isorna maru mahiron papa matamda Abraham da isorna mahaki amakhakta ngaiba machanupa adu hananabagi namag mauna kathoknabagi damag yathang piba matamda Abraham na Isaac adu puraga Moriah gi ching de pukhalaga mahakna katnapot gi phankhong semba matungda Isaac ki mahaki makhut amasung makhong loinamak punsilaga mahakna hananabagi thanggatpa matamda kari lai Abraham hatkana adu haidang kare mang isorna kare Abraham gi phamda nahak ki amakhakta ngaiba nachanupa nahakna yamna nungsiba nachanupa adu aigi damakta han nabi damakti isorna thajaba thamda kamana thang haigatpa matamda khame Isaac ki mahuta isorna yaw ama bibige
Adubu cross mata kasi I khale se aduda adugi picture adugi film do adugi drama do loid hanen I khan Chris na drama loid cross mata ke lady banu pasi kanano Esorgi amakta ngai machanu pa Nahakki khwaidagi nungsiba Nahakki khwaidagi penjaba machanu pa Isaac ki demakti usil oina yaw machado Esorna tharang tobiki adu mafam asidi Nahakki amakta ngai machanu pa Nahakna khwaidagi nungsiba machanu pa Jisu Christna baptism baptize or kaklak matamda kaino Nahak agi nungsiba ichanu pa ni magi phamda aina yamna pele Jisu Christ ki sakpam hongum phamda chukure Nahak agi nungsiba ichanu pa ni magi khonjel ta adugi machanu pa adugi mathakta di Nahakki damaka sinbinaba kana mata leite kari amata Esorna pide Isaac ki mathakta taram gadoba Isaac ki mathabakta taram gadoba thang adumak asengba dharma chen achumba Esor aduna adugi wayel gi thang adu Nahakki makutta paiduna pap khangdaba pap tawdaba amasung pap chen daba Nahakki amakhakta ngarba machanu pa ase mangonda thajarakadaba Nahakki mi khudingmakki damakta adugi wayel khudingmakki wayel thang aduga lonana Nahakki machanu pa do Nahakna hatle amasung loisala usil amata leikide Krista gi makutta maramdi Nahak nang amasung ai gi usil ni sibikhi aduga cross sure what person the pam cross asina nang amasung aingon ai khogi pap ki matangda amasung Krista gi matangda amasung Esor gi matangda yamna make sin ule kang mukara man di cross ase ai khoi cross ase uli base nang amasung ai mi oiba gi mamal kayam miyam gi hain utpane haina hai nate cross nang amasung ai mamal kayam miyam haina kasu utte cross nang amasung ai kaya gi matik pap chen bano aduga ai khoi pap adu kaya gi matik tukat chabano haina hai badu cross ai khoi utpane karam haina maramdi nang amasung ai pap se kaya gi matik tukat chaba kaya gi matik mot padu kaya gi matik ikaiba amasung thadokpiba phangba matik chabano haina hai boiba targa dei pap tawdaba pap khangdaba amasung pap chen daba Esor gi amakhakta ngai macha nupa adu haiba cross mathak adu da thangatlaga hat han khibani nang amasung ai pap aduna Mitumiwa lana bagi pap, miwangang na bagi pap, oy deba ngang bagi pap, tausin na bagi pap, pap khuding maksing, nang amasung ay punsida lay kraba lay riba pap khuding maksing, asina ni haiba Krista adu cross na han kiba adu, haiba nang amasung ay pap adu na ni sargagi singhasan Esorgi missing amasung sargadu sing na thawgon na lay riba Krista adu magi singhasan dagi lawtha kiba adu. Krista da set kiba taibang pambada laktuna Nahakna set kiba pizet adu phawbada lawthokibada nang amasung ai gi pap sinane na cross na ulese ka nang amasung ai gi pap ki amot pa tukat chaba amasung amangba of course Esorgi nungsiba adu matang dul Nahakki nungsiba adu ki matik chao Nahakki nungsiba adu ki matik ningthije maramdi Esorna taibang panbu asum nungsibire haibadi Nahakki amakhakta ngai ba machanu pa adu pibire Hai the cross na nang amasung aingon da utpane adu cross adu Krista gi matik mangal du ule Nahakki nolukpa amasung Nahakki mi singi da makta kathokpagi punsi gi du utle thasabi sila nausing cross na nang amasung ai khoi da utli base ai khoi gi amot pa Esor gi nungsiba aduga Krista gi thawjal haibagi matik mangal adu hai base kana cross ye mo khuding maki ai khoi ningsing ga do amasung ugu do ba amane and the Krista mo famous the law khriba kholaw se nang amasung ai gi maktane aduga nang amasung ai gi mafam da Nahakna law khiba kholaw maramdi Paul ani suba Korinthia manga pada kun ma thoida hai pada kum na maramdi ai khoi na Nahakki mapana Esor gi dharma chen bu oina na ba pap di khang sida ba Nahakna ai khoi gi da mak pap oi hele cross nang amasung ai gi adu Krista na lobiki Krista bu thadokpiki nang amasung ai bu Nahakki mapalna lotion binaba gidama ngasi numit da Krista bu thajabagi maramna koi Esorna lotion bi chei lising ani gi mangda Nahakki tangar machanu pa thadokpiki bana maramora thadokpiraba amagi masida ne haji babu yang po ba da Krista
मा thadokta bakana lai ri bang banda magi se boxing ma thadokra Peter ahum lag yad Judas kare ne pithorakone hadu even punsi hingana bugi damakta masada yaribal linin gi phidu babu thadok lam laga chien gi ba maong mau thadok lam la bang aktane ma gi mi kanam thalai te wild sangda adu cross mataka se haraba thadokpa sing adu gi khwai gi achaw thadokpane Nahakki mapa Esorna thadokpa kana gi dama nang amasung gi dama karina nang amasung gi paap maram oraga makata nings thadokpiraba amagi masi khakung nate adubu sirap na thanba natragana ekaibana thanba sirap amasung ekaibana thanba masine verse 35 to 36 Now, Jisu Christ Eloi lama sabak tani haina lauba. Adu manak lep tu lem mi sing tu amung lana tai. Moi kang moi bab ta de. Jisu ma famas de kauje Eliza kau banate. Magi mapa Esora kau zabane. Adu bu matam adu da makoi na haiba wa hai Jisu Christ na haiba wa hai makoi Eliza gum na tai. Adu gu matam adu da lem jiu macha se ki thajana bam de Eliza se dharma chen ba mi sing ki handokpi ba mi amagum na khale. Maram ningsing ber Eliza si dana sarga de ka ki ba Other Maram or one way or the other, higher Eliza in a dharmas and missing hangdokpinaba lakpagi wakal on the kanba missing lay. Other can have or betari, I do missing Jisu Christ in the Kauriba says they misunderstood Jesus here again. I'm Bapa the Jisu Christ in the Toriba Karino Hiva. Makoi the Makta Makoi from the Laukriba Kolana and Kanam Webetari, Makoma Pamaduda. Nahakki cross the Aini and from Dokna Hanaga, Mapuning Honga, Mangon the Tazan with the Magda, not take Kari Makatan and Hoyka, Karen the Balipte. Makatana dum kardemne Esorna hangdokpiraba amagumna shira phangnaba amagi mongda yengman Elizabu kawe look verse 36 now verse 36 yamna detail oina haida oiba tagasu mayamda leba confusion amakatang ai dum haizege asigi verse 36 asidi hisop lukpaga asin mahi ma pithak libese karemnabagi picture amon hek sandokpa adum akoi dum tabane si karemnabagi maong natte sise asigi hisop se kaino hai boiba taragedi karam kan asigi hisop se pibena ikon atei gospel ge account pa matam da Jisu Christ na khawrang haina harak matam da pibena Jisu Christ I adugi matik loina mang khrabane aduga ihing na hing tangene cross matak da ya aduga khawgang na ma kai khawrang aduda lerm ga do khawrang ga do aduda ising adugi khawrang do kaisu kokpa leite aduna asili yansaliba asinba mahi se sponge ma da lupak anguru mahi chupsala kan da pi adugi khawrang do kokna na bagi da maktane Probably asida tawriba says Rome gi sipai sing adugi marakta amana ne asi karemnari missing asina natte adu Christ the khawrang haina larku matam adu so haiba sponsor period adugi matung da suma koina hai bidem adum lesson Eliza na lakhan ma ku lauthabar yengse ining still dum karemnari Jisu Christ da mane makoi mitangi thawai ge biram sing Esorna Khristada ki mapana tobiriba kanbiba ki thabak isda makoi mitangi makoi gi su saruk yawe haiba makoi khangde adugi mahotade kari makoi hakchangi apamba aningba do amatta Jisu Christada ki uraktraba marna thungaktraba marna maku hatpa se makoi ge apen boy ke maku karemnaba se makoi gi wakal da masung thamode leiba wakalon budhi losing khuding maksing Esorna ma ki mitam da loraga sembiraga mahaki mitam da pibikra losing khuding maksing ado makoi bu sembiriba Krista mapu adubu karemnaba oina sisinaba matam da makoi gi thawai da masung thamode singnaba mat leite Kadam jing now sing Jisu Christ ma famasa thengna kriba khuding maksing ase pap na maram oraga ngaktani kana gi pap nangam sungai gi pap Nahakki pap Because in verse 37, taking 38 power ubudo kaino. Hi was angakpana thanba masine. Kariki. Verse 37 to the young be. Adagi Jisu ahubo konje laram laga matmai thaki. Matam da cross the heart pa matam da sigido missing se yam drabadan numit nini humni di adum changi si matam da or adugi hena changbu sing sule. Aduga si matam da pangal kan amata si de. Maramdi khallaga yengse cross mathaka do yalagani adum leirise adum makoi siba masi ase sor phungatlaga sor tatlaga ayamba sige dorine maramdi support ogedo maong aduda cross heart bukhuri masing makhu lone mak thude maramdi makhu thude pa maramna
khara kangkhatla kanda sor hongado bodu ngamhandabana maram orakanda so suffocation na makoi ayam loine mag sige duise yam wana adu Jisu Christ ki masi se yam tongale yan hambadi magi masi se mahusa gi masi nate angak pagi be masi ne Mari mahan ahu konjel ne la yan hambadi mong pangal aduki matik le pangal wate mangonda aduga mahakna iroi loiba wahai adu lauthokpa matamda asi ahu konjel asida mahakna laukhrise ani ne amadi kari loire kari no mahakna loire cross mathak aduda Mapana mangonda pikraba thaudang khudingmak masiha ama oibagi thaudang khudingmak kanbinaba pu oibagi thaudang khudingmak mangonda thaja kadu khudingmak singi tawkhraba tawribam sum tar khodar pap khudingmak singi du kokpinaba gi thaba khudingmak amasung pap ki price chit khudingmak pap ki mamal khudingmak mapa isora piba loina mag loire haib inbagi mapung paba du pung oi oire adugi awat pa amat leitre mapung phana siki ama phauba watna mamal piba loina mag loire adusu Christian ahuba konjel ne mahang lauri se now adugi ek matung de sumang lauri ko se karino ipa Nahakki napham da ipunsi sinazari ai thawai sinazari adu hairaga adu hek haibaga mahaki thawai adu mahakna pikat kredam mangon da gi lau khibanate Christ gi thawai mahakna pikat khibane nising brahmana John da tamiba matam da mahakna haibada aingon ipana matik pinabi karamba matik aigi punsi se aingon da hapchen ba musung lauthok pa aingon da pinabi hai matik do aina aigi ipada gi hoi kana amatana aingon da aigi thawai lauba ngamde jukrisana mapagi mafam da hek sinabaga mahagadum si now that is supernatural adu haiba sibagi matam adu da thokba angak pa thabaga masulai Esorgi oiba thabak mi oiba thon banata thabak adu achauba angak pa thabak adu asida ningsing se mahana mark pundup tara humdoi da haiba ningna sang adu loisan bagi matang bahana hai kibadu haiba jaga asidagi thungba haurabane adu kana verse 38 matam adu asengba mafam da pikhan asengba mafam gi pikhan adu mathak tagi makha phauba ani thona sengai ki na asida asengba gi mafam gi pikhan ase karigumba aikon ari bolam na pa boy bata taragadi tabernacle phiyumgi sang aduni aduga harba phikhana se khwadagi seng mphomga aseng mphomga gi marakta yamna athaba pardani mi am hekne segai ba ngamba parda nate yamna thaba pardani harba maikhan phi adu Jisu Krishna siba matamda Jisu Krishna pungloi loisan bagi thabak adu harba se segai bagi mapalna amugle ayona khanggadobadi harba khwadi sengba mafam ase Israel macha singna makhoi gi chahi amagi pabudu kokpinabagi damakta handokpibagi numita purohit len amana purohit len adu khaktana sengdokpa aba sengdokpa loraba matungda iruja thokpa sengdokpa irat potkat paloina mag loraba matungda purohit len gi oiba phijol adu set laga atopa samagi hamengi natragana sangi iedu kathokpibagi san iedu lauraga harba khwadigi sengma phamasada Michael adugi mapalna adu hangdolaga changlaga aduda laiba phankhong adugi minungsigi phampak aduda I khiklaga chaiba matamda chahi amagi papokpiba loigedorini na asinate khwadigi maru oirise khwadigi maru oirise harba khwadigi sengba maphamse asida changbagi mawongadane matamduda leramba jihudi macha loinamang adugi aseng mafamduda changbagi ayaba leite aduga purohit khudingmak singna asi khwaidi sengba mafam asida changba leite aduga ahoina dum athoiba purohit lena su mana changninge aduna changningba matamda changba yade chahi amada amukhaptang aduga adu changba du su karigelo na magi makhwang na thauri ma kibagi mapana adugi thauri aduda kangsi ma dum yawgani bel ama dum yawgani karigidamakta mamni karigma adugi khwadi purohit lena duna changaga adugi khwadi sengba mafam aduda idatpo adu kathona bidamak changba matam aduda karigma magi wakhal da phattaba pap ke wakhal machet amhe khalak matam da adu ma dum sidini khokta aduga asiba hakchang no lauthok na bagi damak he sirena amuk changbo bitar achangba mi loinamak sigadoi uzagi warning singbra phankhong adu purak matam da tarakna tarakadore na khalag makhuna solo bo matam hek sok bukan hak siba kay damak no bel thele do aduga
Thori makwangda chena kisalido. Maramdi adugi asengba mafamda changmagi moda thori dogi mapan asi bhakchang do chingthokpa ya. Kanama ta sidana. Adu Jisu na sibana me. Adugi chatnabi adugi ariba walep na bagi chatnabi. Adugi aroiba numit amoy. Hairiba Michael P.S. Ani thona segai bamongsi yung makhadagi mathakta nate segai ribase. Mathakta na makhan ay ko mi amana pada segai ko iba tar ko mathakta amata segai ba sungum mo makhadi nga ko ay ko segai ay ko gi manakta ay ko rom thangba side adu gi ko lo ne mo segai ko adu bi yung asida segai rese mathakta na makha phaw kano si segai rese Esorna samang na kani gi demok segai rese Maramdi ariba walep na bagi usil aduga manadaba amukta da matampum na makiyoiba usil adu machano pa Jisu Krishna Nahakki mahamdo cross matakta amuktang da lomba naida matam bagi oina katpa loikre aduna khwaidagi mapung phaba irat pot khwaidagi mapung phaba usil khwaidagi mapung phaba katna pot adu katle loire aduna haujikti haiba machanu pa Jisu Krishna sida thajabagi mapala asengba isor adugi maphamda changningba matamda changningba maphamda changlakpa yabagi ayabadu mahakna Kristagi mapalna tharang tawire ningsingbra John da Jisu Krishna Samaryagi nupi adu mahakna haiba du asigi chinga sida natana mapham khuding makta isorbu khurumgadu matamama lagli Ariba walep nabagi matung inba pisang ariba walep nabagi matung inba ningna sangi mathau taba amata leitre amaram da haiba oiba taragadi yamna ningthijana yamna phajana jihudi macha singna makhoi gi identity amoi makhoi gi chautok chapham oina leiriba chaukraba wangkraba ningna sang adugi kanaba gari amata leidre hojaki loison kre Jisu Krista halbadil now sing Krishna sibadugi mapalna eikhoida mahaki igi mapalna mangonda chanjapham pir aduga haibadu ibria ibanupana ibria panu taragi pada taraga mapan amasung kunda mayeksina idunale Hebrews chapter 10 verse 19 to 20 marmadani chile nausa Jisu gi igi mapalna asengba mafam aduda changnaba eikhoi gi thauna leibagi maramna Masi mahakna pikhan haibadi mahaki hakchang da aikhogi damak anoba amasung ahingba lambi ama sembibagi mapana aduga isorgi yumda aikhogi athoiba purohitlen leibagi maramna mahaki igi mapana asengbi isorgi maphamda mahaki mingda changjabagi ayabadu pikhana si segaibagi mapana aikhoi utlibane isorga ko changjabe thad bijal na sing Asi yam line lobigano. Asi yam line lobigano. Ngasigi numita aikoina mafam asida isorbu khurumba lakpa matamda mafam asida phamlag mapu thagar pe sesaklaga mahapu khurumba yaribase Kristagi mapalna haiba pikhana du segai kibana maram oiragani. Haiba pikhana du segai nabagi damakta Esorna Macha mahakta ngaiba machanupa adu aikogi damakta thabi kibana aikogi damakta sihan bikibana Adi yamna casual ni isor khurumba gi wakal khanbigano namne kun ibra pan tara makha tan amuk parak po oiba tar ke de aikon yam toina uba wari haiba numi adu Kristag ani sun lakpa numi adu naksan lakbagi maramna thajaba masel amaga punminnaba adu tarain tayangna logumse mi kharagi chanabi amagi matuni adu yaudabagi haina bi thamgumse adubu nongmo magi mi palda panmin aduna hingmin adune Ibriagi nupa aduna Hebrews chapter 10 verse 24 to 25 harakaduse adu haina bagi damak magna hariduna kari Kristna sibanu mi adu segai giba pikal adu mafam asna magna haraglibase adu bijil now sing Jisu Kristna thajabagi mapana ai nangamusung eikhoi musung isorgi marta leiramba pal adu Kristna magi hakchang na thugaire adu Kristna chanjapham pire adu katung natana eikhoi gi marta leiramba zati gi kenaba aduga eikhoi gi hakchang ge khenaba khudingmak sing Jisu Kristi gi hakchang da loinamak loison kre khenaba amata leite Krista gi mapala ko isorga sangdainare aduga thajabachil naw singi mark loinamak sangdainare
ꯑꯃꯔꯣꯝꯗ ꯍꯥꯏꯕ ꯑꯣꯏꯕ ꯇꯥꯔꯒꯗꯤ ꯒꯣꯁꯄꯦꯜ ꯀꯝꯃ꯭ꯌꯨꯅꯤꯇꯤ ꯆꯔꯆ ꯑꯃꯗ ꯑꯃꯁꯨꯡ ꯑꯩꯅ ꯃꯦꯝꯕꯔ ꯑꯃ ꯑꯣꯏꯅ ꯑꯣꯏꯕ ꯐꯪꯂꯤꯕꯁꯦ ꯈ꯭ꯔꯤꯁꯇꯒꯤ ꯃꯄꯥꯟꯅ ꯏꯁꯣꯔꯅ ꯁꯦꯒꯥꯏꯕꯤꯈꯤꯕ ꯃꯥꯏꯈꯜ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒꯅꯤ ꯑꯗꯨꯅ ꯊꯥꯗꯕ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡ ꯌꯥꯝꯅ ꯂꯧꯕꯤꯒꯅꯨ ꯀꯦꯖꯨꯋꯦꯜ ꯋꯔship ꯂꯩꯇꯦ ꯀꯔꯤꯒꯨꯝꯕ ꯑꯔꯤꯕ ꯋꯥꯠꯅꯕ ꯑꯗꯨꯒꯤ ꯃꯇꯝꯗꯨꯗ ꯂꯩꯔꯝꯕ ꯑꯣꯏꯕ ꯇꯥꯔꯒꯗꯤ ꯅꯤꯡꯉꯁꯤꯡ ꯑꯁꯤꯒꯤ ꯊꯣꯡ ꯑꯁꯤ ꯐꯥꯎꯅ ꯆꯪꯂꯛꯄꯗ ꯃꯇꯤꯛ ꯆꯥꯒꯗꯕ ꯃꯤꯑꯣꯏ ꯀꯅꯥ ꯑꯃꯠꯇ ꯂꯩꯔꯣꯏ ꯊꯣꯡꯁꯤ ꯆꯪꯂꯛꯄꯗ ꯂꯣꯏꯅꯃꯛ ꯁꯤꯒꯗꯕ ꯃꯤꯁꯤꯡ ꯉꯥꯛꯇ ꯑꯣꯏꯒꯅꯤ ꯑꯩꯈꯣꯏ ꯑꯗꯣ ꯍꯧꯖꯤꯛꯀꯤ ꯃꯇꯝ ꯑꯁꯤꯗꯁꯨ ꯏꯁꯣꯔꯒꯤ ꯋꯥꯍꯩ ꯁꯟꯗꯣꯛꯂꯤꯕ ꯃꯇꯝ ꯑꯁꯤꯗꯁꯨ ꯏꯁꯣꯔꯒꯤ ꯋꯥꯍꯩ ꯑꯁꯤꯗ ꯋꯥꯈꯜ ꯂꯩꯇꯅ ꯑꯇꯣꯞꯄ ꯂꯥꯡ ꯐꯥꯡ ꯃꯌꯥꯝ ꯈꯜꯂꯒ ꯂꯩꯕ ꯃꯇꯝꯗ ꯊꯥꯗꯕ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡ ꯑꯁꯤꯗ ꯐꯥꯎꯕꯗ ꯅꯍꯥꯛ ꯍꯧꯖꯤꯛ ꯁꯤꯗ꯭ꯔꯤꯕꯗꯣ ꯈ꯭ꯔꯤꯁꯇꯅ ꯂꯣꯏꯕꯤꯈ꯭ꯔꯕ ꯊꯕꯛ ꯑꯁꯤꯒꯤ ꯃꯄꯥꯟꯅꯤ ꯂꯥꯏꯅ ꯂꯧꯊꯣꯛꯅꯕ ꯅꯠꯇꯦ ꯑꯗꯨꯕꯨ ꯑꯁꯤꯒꯤ ꯃꯃꯜ ꯈꯪꯅ ꯃꯍꯥꯛꯄꯨ ꯈꯨꯔꯨꯝꯅꯕꯒꯤꯗꯃꯛꯇꯅꯤ ꯑꯗꯨꯒ ꯍꯥꯏꯔꯤꯕ ꯈꯨꯗꯤꯡꯃꯛꯁꯤ ꯊꯣꯛꯄ ꯃꯇꯝꯗ verse 39 ꯃꯍꯥꯛꯀꯤ ꯃꯁꯤ ꯑꯁꯤ ꯐꯣꯡꯗꯣꯛꯄꯤꯕ ꯃꯁꯤꯅ revealing that ꯀꯔꯤꯅꯣ ꯌꯤꯁꯨ ꯈ꯭ꯔꯤꯁꯇꯅ ꯁꯤꯕꯁꯤꯅ ꯃꯍꯥꯛꯀꯤ ꯃꯇꯥꯡꯗ ꯀꯔꯤꯅꯣ ꯐꯣꯡꯗꯣꯛꯂꯤꯕꯁꯦ ꯍꯥꯏꯔꯤꯕꯗꯨ ꯑꯩꯈꯣꯏꯅ verse 39ꯗ ꯎꯕ ꯐꯪꯒꯅꯤ ꯖꯤꯁꯨꯅ ꯀꯟꯅ ꯂꯥꯎꯈꯤꯕ ꯑꯃꯁꯨꯡ ꯊꯋꯥꯏ ꯊꯥꯈꯤꯕ ꯑꯗꯨ ꯃꯍꯥꯛꯀꯤ ꯃꯃꯥꯡꯗ ꯂꯦꯞꯂꯤꯕ ꯂꯥꯟꯃꯤ ꯆꯥꯝꯃꯒꯤ ꯃꯄꯨ ꯑꯗꯨꯅ ꯎꯕꯗ ꯃꯍꯥꯛꯅ ꯍꯥꯏꯈꯤ ꯇꯁꯦꯡꯅ ꯃꯤ ꯑꯁꯤ ꯏꯁꯣꯔꯒꯤ ꯃꯆꯥꯅꯨꯄꯥꯅꯤ ꯃꯐꯝ ꯑꯁꯤꯗ ꯂꯥꯟꯃꯤ ꯆꯥꯝꯃꯒꯤ ꯃꯄꯨ ꯑꯁꯤꯅ ꯂꯣꯏꯅꯃꯛ ꯎꯏ ꯑꯩꯈꯣꯏꯅ ꯑꯇꯣꯞꯄ ꯑꯐꯕ ꯋꯥꯄꯥꯎꯒꯤ ꯑꯦꯀꯥꯎꯟꯁꯤꯡꯗ ꯄꯥꯕ ꯑꯣꯏꯕ ꯇꯥꯔꯒꯗꯤ ꯖꯨꯋꯥꯔ ꯍꯥꯏ ꯌꯨꯋꯥꯔ ꯀꯟꯅ ꯍꯥꯏ ꯑꯗꯨ ꯈꯛꯇꯪꯁꯨ ꯅꯠꯇꯅ ꯁꯤꯈ꯭ꯔꯕꯁꯤꯡ ꯃꯣꯡꯐꯝꯗꯒꯤ ꯂꯣꯏꯅꯃꯛ ꯊꯣꯛꯂꯛꯏꯅꯤ ꯍꯤꯔꯝ ꯈꯨꯗꯤꯡꯃꯛꯁꯤꯅ ꯂꯣꯏꯅꯃꯛ ꯎꯔꯝꯒꯅꯤ ꯑꯃꯨꯛꯇ ꯎꯗ꯭ꯔꯤꯕ ꯃꯑꯣꯡꯗ ꯑꯁꯤꯒꯤ ꯂꯥꯟꯃꯤ ꯆꯥꯝꯃꯒꯤ ꯃꯄꯨ ꯑꯁꯤꯅ ꯍꯥꯏꯔꯤꯕꯁꯤ ꯈꯨꯔꯨꯝꯕꯒꯤ ꯋꯥꯈꯜꯂꯣꯟꯗꯒꯤ ꯍꯥꯏꯕ꯭ꯔꯥ ꯅꯠꯇ꯭ꯔꯒꯅ ꯑꯉꯛꯄꯒꯤ ꯋꯥꯈꯜꯂꯣꯟꯗꯒꯤ ꯍꯥꯏꯕ꯭ꯔꯥ ꯍꯥꯏꯕꯗꯨꯗꯤ ꯑꯩꯈꯣꯏ ꯃꯐꯝ ꯑꯁꯤꯗ ꯃꯌꯦꯛꯁꯤꯡꯅ ꯎꯕ ꯉꯝꯗꯦ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯍꯥꯏꯔꯤꯕꯁꯦ ꯑꯩꯈꯣꯏꯅ ꯃꯥꯔꯛ ꯑꯃꯗꯒꯤ ꯄꯥꯔꯛꯄ ꯃꯇꯝꯗ ꯑꯗꯨꯒ ꯃꯥꯔꯛꯀꯤ ꯑꯦꯀꯥꯎꯟ ꯈꯨꯗꯤꯡꯃꯛꯁꯤꯡꯗ ꯍꯪꯂꯛꯈ꯭ꯔꯕ ꯋꯥꯍꯪ ꯈꯨꯗꯤꯡꯃꯛꯁꯤꯡ ꯑꯗꯨꯒꯤ ꯄꯥꯎꯈꯨꯝ ꯑꯗꯨ ꯏꯔꯣꯏ ꯂꯣꯏꯅ ꯄꯤꯔꯛꯄꯅꯤ ꯀꯔꯝꯍꯥꯏꯅ ꯍꯧꯋꯦ ꯃꯥꯔꯛ ꯑꯃ ꯏꯁꯣꯔꯒꯤ ꯃꯆꯥꯅꯨꯄꯥ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯒꯤ ꯑꯐꯕ ꯋꯥꯄꯥꯎꯒꯤ ꯑꯍꯧꯕ ꯑꯗꯨꯒ ꯍꯥꯏꯕꯗꯨ ꯄꯤꯇꯔꯅ ꯃꯥꯔꯛ 9ꯗ ꯅꯍꯥꯛꯇꯤ ꯏꯁꯣꯔꯒꯤ ꯃꯆꯥꯅꯨꯄꯥ ꯈ꯭ꯔꯤꯁꯇ ꯑꯗꯨꯅꯤ ꯍꯥꯏꯅ ꯍꯥꯏꯈ꯭ꯔꯦ ꯑꯗꯨꯕꯨ ꯀꯔꯤ ꯑꯣꯏꯕ ꯇꯥꯔꯁꯨ ꯃꯊꯪ ꯑꯗꯨꯝ ꯂꯥꯛꯄ ꯃꯇꯝ ꯑꯗꯨꯗ ꯏꯔꯣꯏ ꯂꯣꯏꯕꯗꯗꯤ ꯍꯥꯏꯔꯤꯕ ꯃꯥꯒꯤ ꯁꯤꯕ ꯑꯁꯤꯒꯤ ꯃꯄꯥꯟꯗ ꯌꯥꯝꯅ ꯃꯌꯦꯛ ꯁꯦꯡꯅ ꯄꯤꯔꯤꯕ ꯄꯥꯎꯈꯨꯝ ꯑꯁꯦ ꯍꯟꯖꯟꯅ wahang amagi paukuna adugi wahang adudi kaino Jisu asi kanano who is Jesus Jisu je kanano hek pokpadagi horakana siba phawbadi ikaiba awaba nangmana thankiba asigi nupa je kanano who is Jesus Jisu Christ to kanano mafam asina mayek sina hai kanano mahagase mahak tasengna Esorgi Macha Nipa ami tholi angba thabak sing Maki siriba masi, maki oiriba maong, amasung maana cross matang harnaba khudingmang singa ubu matanda. Haiba saki adugi mapana, thawai sengba thabak subibagi mapana, hairiba. Isor thajaba Jiu sing masindagi nate, dharma gi luching masindagi nate, adubu isor thajaba mi Gentile singi maraktagi ama oiriba. Aduga Jiu macha singna amotpa mi singni haina khaliba Rome gi sipai amagi chindagi ni. Jisu Esorgi Macha Nipa wahang asigi paukum se Jiu dagi lakpa natana Gentile dagi lakpa matam se matam da asigi maru oibase karino maramdi isor yadaba amasung Jiu gi isor adu kaya maru oina khandeba mi adumak na ni haiba nupa ase Esorgi Macha Nipa ni haina harak lebase adu oiba taragadi maga se Esorgi Macha Nipa natte haina hagidaba saki khudimak loina mag yangani Tasengna Krista Esorgi Macha Nipa in verse 41 amasung 40 amasung 41 yengba matamda Krista gi masi ase kachil amada aduga lampak amada mi ani hum gatang da moi marka losingiba masi manate adubu uho sakhi lehu masi man aduga se mark record to mo ongde nupi kharna su arapadagi yengduna leirami now cross mana adudi natre adudi khar laptak na makhoi lai aduga makhoi sing adugi marak makhoi mi masing khar dum yame nupi masing khar dum yame adu marna adugi nupi khara haina har kana gasu losun adu specific ta change ma kana Mary Magdalene aduga Jacob amasung Joshi gi mama Mary aduga Salome adu harb nupi sing je kana no Jisu Christ da thogol tawkraba nupi sing moi hom khutana tana laiba nupi sing ma ki tung in ba sing ne
aduga maklonena Jerusalem da lakhiba mising ne Galil lining the Jisu Sebatra Nupising. Amaron the high boy Batargadi, I see in Nupising a sinner, cross Matakta Yalaga Sigrib Nupa Adu Jisu have my making the Kangi. Correct the Matano. Mammy Tawain makes in the Kangi Madudi, Jisu Sigi Masi Sigi Mak to Wang missing on the Lerkani. Mahak Sina Tagana Side Adugi matang da Maria missing Yamalakani, Jisu Christi Masi Pagigi oina Sirini, one tabani, Purasi, Benete have a tongan material like and have a Esorgi Tawaina Kangi. Adaman Harbo Kuding Mak sing Adugi, Akumoina, Nitna Uhoba, Wakalna Wakal Taba, Sok Payabam Su Ubi Abasaki sing the Mahomas that I can Ubu Panglis. Aduing Mark adum park matamda asigum matang sa kun ubo pangisen nupasing amatan ten nupising alabaster gi jar low roga laga Jisu Christ da sebato gi budus nupi ne aduga thajabagi damak da sakhi amo oina pandam amo oina pukhot ki budus nupi ne kreman makum du busa se boy tar de yar hena ki nupi des Homes like a piece in the Ubapangli Bessic Carino, is a crucified Tungimba. Is a crucified Boboy Punsi in Mafamasa. Solely McCoy, at the Swanbo Oibatar Taragasu, Christa Boo Yang, but Christa Gimana at labor than a Maram Oraga, Christa Natobicra Angapatabaxing Adugi, Atsoba Saki sing away, Aduga Saki even a piecing. Even Hingat Matam does Ian Jesus Christ, one with new piecing. I di sole, I di matik chade, I di wangang bahite, I di aduni edi na te thajab sila na saying Esorna, tabang panbi asing basing adubu ikahin na bagi damakta, apang basing mahang lokatle, tabang panbi pangal sing adubu mahang ikahin na bagi damakta kwali ason basing adu mahang lokatle, ahan ba Korintiya pa dubama, Esorgi apang ba adu misingi asing badagi hena singi, Jew singa kudamti, Greek singna low sing the adubu eikhoibu cross the heart of Christ adubu sandogi Jew singim famda kudithipam Greek kimapamda apangba Christian sibikhre badu miyebagi puwari gi liklam singda mami mayek singna taba masine Christ's death was and is a historic death. And it is a death that demands a response. Kariguma Jisu Christ tasing sigida boy badaragade. Muhammad lebli ay nangang ibu kudimok sing apang bagi choron ngaktene. Adu tasing sigi boy badaragade. Papsing masing kanbinaba kita sikhi masini. Thajabasing aduna kanbiba phangani marketing tholi bakri yaugani. Thajabasing aduna lomana aduna mangani. Ahum masala koi kudima ki mafamda. Jisu Krishna sikhre base asengba have the maki wahai se degudle. Aduga ekoi de mayek sina Nahakki asiba Nahakki siriba si utpagi maramdi nang masung aingondagi paukum pame. Hairiba ekoi pap ki damak des thajadriba na khoi ki damak de. Ekoi pap tagi pung hongna mangona thajana bagi damak da. Aduga na khoi na thajana bagi damak na si saki sing se mayek sina Esorgi wahai da record to biram libase. Thajo Krista ta sing na maksiki pap sina masing damak Nahakki pap ki damak. Nago pap tagi kanbinaba ki damak. Thajabasa na saying nangam sungi ekoi paptagi ningkha tamhanbinaba aduga Esorgi mafamda aseng Esorgi mafamda chanjapham pinabagi damakta Krista tasengna sikhi. Galildagi hauruga Jerusalem phau magi sebatra kun nupi singadu Jisu Christ masak munna khangmane aduga masak munna sengna khangmani singane asine ekoi prabhu do makta sengna sikhi makta sengna si Salome da aduga Mary Magdalene da hangba matamda hoi tasengna eikhoibu prabhu cross ta sikhi adu oi bataragadi karino eikhoidagi Esorna pamba eikoi paukum se Daseni Krishna eikoi paptagi ningkha tamhanbinaba papte kanbinabagi damak sibo oi bataragadi eikoi paptagi kanbiba phanglaba mising mabu thajabagi mapana ani subadadi eikoi asengba Esorgi mafamda chanjapham phanglaba mising ni aduna
प्रार्थना तौबा मतमदा जिसु ख्रिस्तगी मिंगदा निजरी आमेन हाइना हाइबा वाहिदो ख्रिस्तना सिखिबा अदुना मरम ओइरगा ओइथोकबा अमने जिसु ख्रिस्तगी मिंगदा निजरी बनी आमेन हाइना हाइबा वाहि अदुगी वेट लेरिबदो ख्रिस्तना सिबा असना मरम ओइरगने नोमाइजिंग निमित खुदिंगी नत्रगना अइखोइना बाइबल स्टडी खुदिंगी थाजबसिंग पुनबा मतमदा असि पुनबगी तांजा फंगलिबा खुदिमकसिंग असे असि ममल लेबा मिराय रोइदौबा असिगी सिंगलुप असे सेमगदबा सागदरिबा अदुगा अइखोइ पुंसी खुदिमक असना लोइनमक इन्वेस्ट तौबा मतमदा अइखोइ अपंगबा ओइरोइदौरिबा असिंगबा ओइगदौरिबा अइखोइ अमांगबा ओइरोइदौरिबा अदुबु तोंजबा ngak ओइगदौबगी मरमदि जिसुना तसेंगना अइखोइगिदमकता सिगिबना मरम ओइरगने अदु ओइबा तारगदि Hiram Mahumda. Amadisini. Nahakki papsing adu Esorna Khristada wayenba aduda yengu. See God judging your sin in Christ. Nahakki papsing adu Esorna Khristada wayenba adu yengu. Makal ko magi pap ko magsing. Adugi price adugi atoma खुदिंग मक्सिंग अदु लौक्रे अइखोइगी महुत्ता ख्रिस्तदगी अदना अइखोइगी थाजबगी पुंसिदा हराउनबगी मरम अमसुंग अइखोइना सर्ग काननबगी आशा चाउन लैरिबसे अइखोइगी खरा अफबा थबक तौबा और मिनिस्ट्री खरा तौबा और खंग भइबसिंग असिना अमतन नते सिसिन मरम ओरगा नंग अमसुंग अइगी तौख्रबा तौरिबा अमसुंग तौरकदरिबा पाप खुदिंग मक्सिंग अदुगी फंगबद मतिक चाबा वायल खुदिंग मक्सिंग ईश्वरना ख्रिस्तदा लोइनमक लौख्रबना मरम ओरगा नंग अमसुंग अइ माकी मीसिंग ओरगने नंग अमसुंग अइ कगी थानजबगी पुंजिदा चाखोटलिबा अमसुंग चाखोटपा फंगलिबा चाखोटपा नारिबा खुदिंग मक्सिंग असे अइहोइ पापकी वायल अदु ख्रिस्तदगी मपासन लौखिबगी मरमने मरमदि करे हाय कनागुमना ख्रिस्तदा लैरबदि Mangonda lalhanbiba amatalete. There is now no condemnation for those who are in Christ Jesus. Hana thadabasing housing. Nungtini mi kudimaki, miki pungja kudimaki, nahakki pap kudimaksing adu Jisu Krista da Christ Esorna sahili singangi mamang the cross mathakta wayen kibadu yem. Maramdi hai kraba Krista si kraba Krista se ma khumni sugunu mite hingalkani. Iraino mite sibane nongmaising lakdo watli. Ani subadadi. Krista nangam sungai from the lep kraba, lepi kiba maong, takpi kriba norok, amsung mahakki siba adugi mapalna, amsung hingapagi mapalna, nangam sung engon the pibi riba, marang kaba total asigi mapalna, asengba musung achumba, masi asengba musung achumba, hingat pasina maram organ nangam sung engon dagi, pama pakumadu karino, makpu khurumjou. Jisubu khurumjou. Maramdi nahakpu paptagi kanbinaba sibikhre. Worship Jesus, for He died to save you from your sin. Taukraba, tauriba musung tarakadriba pap kuding maksing. Karigdamak no thazaba ama oina pap kan lantheng nagadorise. Maramdi lantheng nana bagi damak ta Jisu Krishna sibikhre. Lantheng nabadu to mai pak pa adu damak ta Krishna sibikhre. Karigdamak no Christian oiba targadi pap thadok punsida hingadorise. Maramdi paptagi eikhoibu Krishna kanbikhre. Karigdamak no pap macha oiba targasu khudimak singa dagi Krishna oiba targadi thadokpham thoklise. Maramdi adu Krishna kanbikhre ba pap oibagi maram nane. Karigdamak no Krishna oiba targadi asengba punsida soidona chakotpham thoklibase. Maramdi Krishna paptagi kanbibana maram oragane se aikhoina asengba da chakotkadobagi maram asengba da chakotpa aduga pap ka lanthengnaba pap ning paptagi ningkha tamba aduga pap ki mathakta mai pakpa phanggadriba khudingmak singse karigdamak no Krishna sibagi mapalna eikhoibu paptagi kanbikhre. Asidi aigi hauna sane, asidi aigi chatnabini, asidi pokpadagi yaurabani, imagi punungdagi yaurabani, hairaga adu singdu da nahak na karigmo ngasi pa nahakki asonma nahakki papsing adum yokhalaga thambo oiba targadi nahak no poktaba mi moibagi maram no oiramba yamna chawna oithoi. Maramdi nahakpu no pokhanbiba matamda Esorna manghanbikraba adu
ima puknungdagi oirakpa punsi adune adugi mahuta mahangna anouba thamoi anouba punsi anouba wakal khudingmak sing adu Khristada mahangna nangonda hapchinbikraba ngaktene adu oiba tarage thajaba silnausing nahakna ngasigi numita Christian amo oina pukning hongba ngamloi dauba thadokpa ngamloi dauba maithiba piba ngamloi dauba pap amata leite maramdi Kristana papsing adudagi kanbinaba sibikhre aduga sigi pause pap lan thengnanabagidamagta thogor waine pap tonanaba nate toroidabadu tawbo nahaki karma pap lay tawgodabadu tawdaba nahaki karma pap lay nahaki pap ki marumda lariba pap adu karino what is your sin beneath your sin karigidamagtano asigi Kristna aikoi papte kanbinabagi da bagta sibikhre haiba achum se thajaba aikoi gi damakta kya gi matik ningka tamanmano haina haiba oiba taragadi asina maram oragane thajaba aikoi masegi marakta aikoi gi pap ki matang da wari sanaba matamda ikai roidabagi maram aikoi gi pap kupsallaga thamdanabagi maram accountability hall taunaraga papsing adu hatoknabagi damakta isagi pangalda isor amasung thajabasing pangalda ngajabagi mapana pap lan thenagabagi maram karigi kanbikhraba papne kokpikhraba papne aranba tahalroidoba papsing ngaktane asida sumaram oragane silum amoini hingminnaba matamda asoibu urakpa matamda ngangnariba pap urakpa matamda semdoknaribase kariguma nahakki asoibadu amasung pap ado atopa thajaba nachil nanaw amana semdorakpa matamda pap aduda saubagi mahutta pap adu semdorokliba nachil nanaw aduda nahakna sauba oiba taragadi adu oranmare adu chumdabare aduga Kristna sibiduna papte kanbinabagi damagta sibikhre haina haibase asigi mapana nahak punsi hingdaba punsi asina maram oragani Kristna aikoi papte kanbinaba sibikhibana maram oragani akoi thajabagi punsida hingba matamda asoiba chumthoknabada semdoknabada warau puklo amada thamnadana semdoknabagi damakta matengni bromda chatlibagi maramde adu nang sungai punsida upam thoi wangde nahaki punsida uba ngamra nahaki pap kim tangna wakal kyam toina kale nahna tawpham thokpa adubu tawdabagi pap taroidauba adubu tawbagi pap aduga nahaki pap ki marumdu lariba pap adugi matangda the sin of commission sin of omission and sin underneath your sin Aphaba wapao asi sakhi Aphaba wapao asi gi sakhi misingda oy be the witness of the gospel to all people aikoi mimang nungkini mikimaki orse hapta khudingi aikoi da haiba Aphaba wapao se tahan biri amasung prabhugi chakhangi mapana aikoi bu uhan biri aikoi matamda lairamba Mary Magdalene hoi makhoi gumna nataboy batarasu aikoi na uba yaba maong taba yaba maong sakba yaba maong da Aphaba wapao asigi sakhi roi sing aikoi bu ohenbiri hasbajil nausing kari khale kari gumba nahak asigi matamasida Mary Magdalene da or Salome da or Mary da changla kan Jisu Christ gi matang hang matam makhoi kari harakani Jisu du sibikhre koi pap kidama mauna thajo kan bi bangani Thajabasa nausing aikoi haiba Aphaba wapao sigi sakhi roi sing haiba Aphaba wapao sigi sakhi bibising aikoi oise aikoi gi mangda cross tatna thambiriba hapta khudingi Aphaba wapao tahan biriba amasung prabhugi chakhangda aikoi bu hapta khudingi kausan biriba se thajabiyaba Aphaba wapao gi sakhi roi amam oina bagidamaktani aduga aikoi bu sakhi roi ohen biriba se magi thojal aikoi da thajabiyaba sakhi roi oibagi pangal adu pibibagi maramani Aphaba wapao sandokse wapao sigi Aphaba sakhi roi sing koi oise ishorda ki mating nis nagu thajadriba nakhoi Kristna sibikhre nakhoi papte kanbinabagi dam papte puning hong Kristna thajaduna lao adu
ꯑꯗꯨꯒ ꯀꯟꯕꯤꯒꯅꯤ ꯃꯔꯝꯗꯤ ꯈ꯭ꯔꯤꯁꯇ ꯑꯗꯨ ꯃꯍꯥꯛꯀꯤ ꯁꯤꯕꯤꯈꯤꯕ ꯃꯁꯤ ꯑꯗꯨ ꯁꯤꯔꯥꯞꯅ ꯊꯟꯕ ꯏꯀꯥꯏꯕꯅ ꯊꯟꯕ ꯑꯗꯨꯒ ꯊꯥꯗꯣꯛꯄꯤꯔꯕ ꯑꯃꯒꯤ ꯃꯁꯤꯅꯤ ꯀꯔꯤꯒꯤꯗꯃꯛꯇ ꯑꯩꯈꯣꯏꯕꯨ ꯑꯩꯈꯣꯏꯒꯤ ꯄꯥꯞꯇꯒꯤ ꯀꯟꯕꯤꯅꯕ ꯑꯗꯨꯒ ꯑꯁꯦꯡꯕ ꯏꯁꯣꯔꯒꯤ ꯃꯐꯝꯗ ꯆꯪꯖꯐꯝ ꯄꯤꯕꯤꯅꯕꯒꯤꯗꯃꯛꯇ ꯍꯥꯏꯔꯤꯕꯁꯤꯗ ꯑꯩꯈꯣꯏ ꯋꯥꯈꯜ ꯇꯧꯁꯤ ꯍꯥꯏꯔꯤꯕ ꯄꯤꯕꯤꯈ꯭ꯔꯕ ꯆꯪꯖꯐꯝ ꯑꯁꯤ ꯂꯥꯏꯅ ꯂꯧꯊꯣꯛꯀꯨꯝꯁꯦ ꯄ꯭ꯔꯥꯊꯅꯥ ꯌꯥꯡꯅ ꯂꯧꯒꯨꯝꯁꯦ ꯊꯥꯖꯕ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡ ꯄꯤꯃꯤꯟꯅꯕ ꯌꯥꯡꯅ ꯂꯧꯒꯨꯝꯁꯦ ꯃꯔꯝꯗꯤ ꯈꯨꯗꯤꯡꯃꯛꯁꯤꯡ ꯑꯗꯨꯒꯤꯗꯃꯛꯇ ꯏꯁꯣꯔꯅ ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯥ ꯑꯗꯨꯕꯨ ꯊꯥꯗꯣꯛꯄꯤꯈꯤ ꯁꯤꯔꯥꯞ ꯇꯧꯈꯤ ꯑꯗꯨꯒ ꯏꯀꯥꯏꯕ ꯅꯪꯍꯟꯈꯤ ꯅꯪ ꯑꯃꯁꯨꯡ ꯑꯩꯒꯤ ꯃꯍꯨꯠꯇ ꯅꯪ ꯑꯃꯁꯨꯡ ꯑꯩꯒꯤꯗꯃꯛꯇ ꯄ꯭ꯔꯥꯊꯅꯥ ꯇꯧꯁꯤ ꯑꯩꯈꯣꯏꯒꯤ ꯄꯥꯝꯖꯕ ꯑꯩꯈꯣꯏꯒꯤ ꯏꯁꯣꯔ ꯈ꯭ꯔꯤꯁꯇꯅ ꯑꯩꯈꯣꯏꯒꯤꯗꯃꯛꯇ ꯂꯣꯏꯕꯤꯈ꯭ꯔꯕ ꯀꯟꯕꯤꯕꯒꯤ ꯊꯕꯛ ꯑꯁꯤꯗ ꯑꯩꯈꯣꯏꯕꯨ ꯊꯥꯖꯕ ꯍꯦꯟꯅ ꯃꯇꯦꯡ ꯄꯥꯡꯕꯤꯌꯨ ꯄ꯭ꯔꯚꯨ ꯆꯥꯟꯕꯤꯗꯨꯅ ꯑꯩꯈꯣꯏꯕꯨ ꯅꯍꯥꯛꯀꯤ ꯊꯧꯖꯥꯜꯒꯤ ꯃꯄꯥꯅ ꯆꯤꯡꯕꯤꯌꯨ ꯄ꯭ꯔꯚꯨ ꯈ꯭ꯔꯤꯁꯇꯅ ꯂꯣꯏꯕꯤꯈ꯭ꯔꯕ ꯊꯕꯛ ꯑꯁꯤꯒꯤ ꯑꯔꯨꯝꯕ ꯑꯗꯨ ꯑꯩꯈꯣꯏꯕꯨ ꯍꯦꯟꯅ ꯈꯪꯍꯟꯕꯤꯌꯨ ꯃꯐꯝꯗꯒꯤ ꯅꯤꯖꯔꯤ ꯑꯩꯈꯣꯏꯒꯤ ꯃꯔꯛ ꯅꯥꯕꯨ ꯈꯪꯗꯕ ꯃꯤꯁꯤꯡ ꯌꯥꯎꯔꯤ ꯀꯟꯕꯤꯌꯨ ꯃꯈꯣꯏꯒꯤꯗꯃꯛꯇ ꯑꯔꯥꯟ ꯃꯤꯊꯣꯡ ꯌꯩꯖꯔꯤ ꯃꯈꯣꯏ ꯄꯥꯄꯤꯅꯤ ꯑꯗꯨꯒ ꯀꯟꯕꯤꯕ ꯃꯄꯨ ꯃꯊꯧ ꯇꯥꯏ ꯍꯥꯏꯕꯗꯨ ꯃꯈꯣꯏꯕꯨ ꯈꯪꯍꯟꯕꯤꯌꯨ ꯑꯗꯨꯒ ꯅꯉꯣꯟꯗ ꯂꯥꯛꯍꯟꯕꯤꯌꯨ ꯊꯧꯖꯥꯜ ꯄꯤꯅꯕꯤꯌꯨ ꯄꯨꯛꯅꯤꯡ ꯍꯣꯡꯕꯒꯤ ꯑꯃꯁꯨꯡ ꯊꯥꯖꯕꯒꯤ ꯃꯈꯣꯏꯕꯨ ꯈꯟꯕꯤꯌꯨ ꯂꯩꯈ꯭ꯔꯕ ꯊꯥꯖꯕ ꯑꯣꯏꯈ꯭ꯔꯕ ꯑꯩꯈꯣꯏ ꯈꯨꯗꯤꯡꯃꯛꯁꯤꯡ ꯑꯁꯦ ꯈ꯭ꯔꯤꯁꯇꯅ ꯑꯩꯈꯣꯏꯒꯤꯗꯃꯛꯇ ꯂꯣꯏꯕꯤꯈ꯭ꯔꯕ ꯊꯕꯛ ꯑꯁꯤꯗ ꯊꯥꯖꯕꯒꯤ ꯃꯄꯥꯅ ꯑꯩꯈꯣꯏ ꯃꯍꯥꯛꯄꯨ ꯈꯨꯔꯨꯝꯕꯁꯤꯡ ꯄꯨꯟꯁꯤꯅ ꯑꯃꯁꯨꯡ ꯑꯩꯈꯣꯏ ꯂꯩꯖꯕ ꯈꯨꯗꯤꯡꯃꯛꯅ ꯈꯨꯔꯨꯝꯕ ꯑꯃꯁꯨꯡ ꯊꯥꯒꯠꯄ ꯅꯆꯥꯁꯤꯡ ꯑꯣꯏꯖꯕꯗ ꯑꯩꯈꯣꯏ ꯃꯇꯦꯡ ꯄꯥꯡꯕꯤꯌꯨ ꯃꯐꯝꯗꯒꯤ ꯅꯤꯖꯕ ꯍꯥꯏꯖꯕ ꯈꯨꯗꯤꯡꯃꯛ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯒꯤ ꯃꯤꯡꯗ ꯅꯤꯖꯔꯤꯕ 아멘.